ꯍꯩꯗ꯭ꯔꯕꯥ ꯏꯟꯇꯔꯇꯦꯟꯃꯦꯟꯠꯀꯤ ꯑꯣꯗꯤꯑꯣ ꯋꯦꯕ ꯁ꯭ꯇꯣꯔꯤ ꯁꯤꯔꯤꯁ ꯂꯩꯅꯥꯅ ꯀꯟꯕ꯭ꯔꯥ ꯆꯩꯅꯥꯅ ꯀꯟꯕ꯭ꯔꯥ ꯋꯥꯔꯤ ꯑꯁꯤꯒꯤ 17 ꯁꯨꯕ ꯏꯄꯤꯁꯣꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯀꯅꯥ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯔꯥꯏꯇꯔꯒꯤ ꯋꯥꯈꯜꯂꯣꯟ ꯁꯥꯒꯠꯆꯗꯨꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯏꯖꯔꯛꯄꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯖꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯅꯧꯖꯔꯤꯕꯤ ꯅꯦꯔꯦꯇꯔꯅꯤ ꯈꯟꯕꯤꯗꯨꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯃꯌꯥꯝꯕꯨ ꯋꯥꯔꯤꯔꯣꯝꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ꯫ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯇꯤꯟꯂꯤꯕ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯅ ꯏꯕꯨꯡꯉꯣ ꯇꯧꯅꯨ ꯑꯗꯨꯃꯥꯏ ꯇꯧꯕꯤꯒꯅꯨ ꯐꯠꯇꯦ꯫ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯤꯗ ꯅꯆꯜꯁꯦ ꯃꯄꯥꯟꯗ ꯄꯨꯊꯣꯛꯄꯤꯔꯛꯏꯁꯦ ꯐꯠꯇꯦꯅꯦ ꯅꯣꯏꯕꯣ꯫ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯅꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯈꯨꯠꯀꯟ ꯄꯥꯡꯒꯜꯂꯒꯕꯨ ꯀꯔꯤꯒꯤ ꯈꯨꯗꯛꯇ ꯁꯥꯕ ꯌꯥꯕ ꯌꯨꯝꯁꯤꯒꯤꯗꯃꯛ ꯅꯆꯜꯁꯦ ꯕꯗꯅꯥꯝ ꯂꯩꯍꯟꯒꯗꯧꯔꯤꯕꯅꯣ? ꯆꯪꯉꯨ ꯏꯕꯦꯝꯃ ꯇꯧꯍꯣꯏꯗꯦꯅꯦ ꯍꯥꯏꯗꯨꯅ ꯑꯍꯜꯁꯤꯡꯅ ꯂꯩꯅꯥ ꯄꯨꯁꯟꯕꯤꯈ꯭ꯔꯦ꯫ ꯉꯥꯟꯕ ꯀꯞꯄ ꯌꯥꯕ ꯀꯞꯂꯝꯂꯒ ꯍꯟꯈ꯭ꯔꯦ꯫ ꯇꯤꯟꯂꯝꯂꯤꯕ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯍꯟꯅꯈ꯭ꯔꯦ꯫ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯄꯣꯠ ꯌꯦꯟꯊꯣꯛ ꯌꯦꯟꯁꯤꯟ ꯇꯧꯕꯒꯤ ꯂꯩꯁꯥꯕꯤ ꯈꯔ ꯈꯛꯇ ꯉꯥꯏꯍꯧꯔꯦ꯫ ꯂꯩꯅꯥꯒꯤ ꯀꯥꯗ ꯂꯩꯁꯥꯕꯤꯁꯤꯡ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯆꯥꯅꯅꯕ ꯀꯧꯕ ꯂꯥꯛꯏ꯫ ꯏꯅꯝꯃ ꯆꯥꯛ ꯊꯤꯍꯧꯔꯤ ꯆꯥꯛ ꯆꯥꯔꯨꯔꯁꯦ꯫ ꯂꯩꯅꯥꯅ ꯍꯣꯏ꯫ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯏꯅꯝꯃ ꯉꯁꯥꯏ ꯂꯨꯍꯣꯡꯕꯗ ꯄꯨꯂꯤꯁ ꯉꯥꯛꯇ ꯒꯥꯔꯗ ꯇꯥꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯂꯩꯅꯥꯅ ꯄꯨꯂꯤꯁ ꯃꯌꯥꯝꯗꯨꯔꯣ? ꯂꯩꯁꯥꯕꯤꯅ ꯍꯣꯏ꯫ ꯂꯩꯅꯥꯅ ꯑꯩꯈꯣꯏ ꯀꯀꯥꯗꯣ ꯑꯣꯁꯤꯅꯦ ꯑꯗꯨꯒ ꯇꯥꯃꯣꯗꯨꯅ ꯏꯟꯁꯄꯦꯛꯇꯔꯅꯦ꯫ ꯃꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯌꯥꯝ ꯌꯥꯎꯕꯒꯤꯅꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯒꯥꯔꯗ ꯇꯥꯕ ꯅꯠꯇꯦ, ꯀꯀꯥꯒ ꯇꯥꯃꯣꯒꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝꯅ ꯒꯥꯔꯗ ꯇꯥꯕꯅꯦ꯫ ꯂꯩꯁꯥꯕꯤꯁꯤꯡꯅ ꯏꯅꯝꯃ ꯉꯁꯥꯏ ꯀꯨꯆꯕꯗ ꯗꯥꯟ ꯊꯥꯗꯅꯕꯒꯤ ꯃꯤ ꯈꯨꯌꯥꯝꯗꯨꯗꯤ ꯑꯁ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯀꯣ, ꯀ꯭ꯌꯨ ꯂꯦꯡꯉꯦ ꯃꯤ ꯄꯨꯂꯤꯁ ꯃꯌꯥꯝꯗꯨꯅ ꯃꯔꯣꯜ ꯑꯃ꯫ ꯂꯩꯅꯥꯅ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯅꯨꯄꯤ ꯄꯣꯛꯇꯦ, ꯏꯇꯣꯝꯇꯅꯤ, ꯑꯗꯨꯅꯁꯨ ꯑꯌꯥꯝꯕ ꯃꯤ ꯌꯥꯝꯃꯤꯅꯤ꯫ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯒꯥꯔꯤꯁꯨ ꯈꯨꯌꯥꯝ ꯑꯃ, ꯏꯁꯩ ꯁꯛꯄꯤꯁꯤꯡꯗꯨꯁꯨ ꯄꯩꯁꯥ ꯐꯖꯅ ꯄꯩꯈꯤꯕꯣ꯫ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯁ ꯑꯩꯗꯤ ꯂꯨꯍꯣꯡꯕ ꯆꯠꯍꯧꯗ꯭ꯔꯦ, ꯁꯤꯗ ꯊꯕꯛꯅꯣꯝ ꯂꯩꯍꯧꯔꯕꯅꯤꯅ ꯎꯗ꯭ꯔꯦꯗꯣ꯫ ꯂꯩꯁꯥꯕꯤ ꯑꯃꯅ ꯏꯅꯝꯃꯒꯤ ꯑꯎꯟꯄꯣꯠ ꯃꯌꯥꯝꯁꯦ ꯁꯨꯃꯥꯡꯗꯁꯨ ꯂꯩꯍꯧꯔꯤ, ꯄꯨꯁꯟꯕ ꯆꯟꯗ꯭ꯔꯦ, ꯀꯥꯅꯦꯅ ꯇꯧꯔꯤꯁꯤꯒ꯫ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯍꯌꯦꯡ ꯁꯨꯃꯥꯏꯅ ꯄꯨꯕ ꯉꯝꯈꯤꯗ꯭ꯔꯥ ꯈꯪꯗꯦꯗ, ꯏꯅꯝꯃꯒꯤ ꯐꯃꯨꯡꯒꯥꯁꯦ ꯇꯤꯛ ꯉꯥꯛꯇꯅꯦ ꯍꯥꯏꯕ, ꯐꯖꯗ꯭ꯔꯣ ꯅꯣꯏꯕꯣ, ꯀꯜꯂꯛꯇ꯭ꯔꯣ ꯃꯤ? ꯑꯍꯜ ꯑꯃꯅ ꯍꯥꯏ ꯂꯩꯁꯥꯕꯤꯁꯤꯡ, ꯅꯣꯏꯕꯨ ꯃꯧ ꯀꯧꯅꯤꯅ ꯆꯠꯈ꯭ꯔꯒ ꯀꯥꯎꯔꯕ꯭ꯔꯅꯦ? ꯂꯩꯁꯥꯕꯤ ꯑꯃꯅ ꯍꯩꯃꯥ ꯀꯥꯎꯋꯦ, ꯂꯥꯛꯑꯣ ꯏꯅꯝꯃ꯫ ꯂꯩꯅꯥ ꯊꯣꯛꯂꯛꯇꯨꯅ ꯁꯨꯃꯥꯡꯗ ꯆꯥꯛ ꯄꯨꯂꯞ ꯊꯥꯔꯤꯕꯁꯤꯡꯗꯨꯗ ꯐꯝꯊꯗꯨꯅ ꯆꯥꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯍꯥꯏ ꯕꯤꯅꯣ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯅꯦ? ꯅꯃꯧꯁꯤ ꯁꯨꯃꯥꯡꯗ ꯆꯥꯛ ꯄꯤꯖꯔꯤꯁꯤꯕꯣ? ꯆꯥꯛꯈꯨꯝꯗ ꯆꯤꯜꯂꯁꯨ ꯃꯥꯡꯒꯣꯟꯁꯤꯗꯗꯤ ꯍꯦꯟꯗꯣꯛꯅ ꯆꯥꯕ ꯌꯥꯔꯤꯗꯅ, ꯃꯥꯡꯒꯣꯟꯁꯤꯗ ꯄꯤꯖꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯕꯤꯅꯣꯅ ꯏꯆꯦ ꯑꯩꯗꯤ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯦꯅꯦ, ꯆꯥꯕ ꯍꯧꯈ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯆꯥꯖꯔꯁꯅꯨ꯫ ꯑꯍꯜ ꯑꯃꯅ ꯅꯪꯁꯤꯗꯤ ꯂꯥꯏꯃ ꯄꯪꯉꯤꯍꯦ, ꯉꯁꯥꯏꯁꯨ ꯊꯣꯡꯒꯥꯜ ꯐꯥꯎ ꯑꯃꯨꯛ ꯄꯨꯊꯣꯛꯄꯤꯔꯨꯔꯦ, ꯍꯧꯖꯤꯛꯁꯨ ꯁꯨꯃꯥꯡꯁꯤꯗ ꯑꯃꯨꯛ ꯆꯥꯛ ꯄꯤꯖꯕꯤꯔꯦ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯤꯗꯗꯤ ꯇꯧꯍꯣꯏꯗꯦ, ꯐꯠꯇꯦ, ꯏꯃꯨꯡꯗꯒꯤ ꯂꯥꯟꯅꯗꯕꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯂꯣꯏꯁꯤꯜꯂꯝꯂꯒ ꯂꯩꯅꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯑꯆꯥꯏꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯅꯦꯝꯄꯣꯛ ꯕꯤꯅꯣ ꯆꯪꯂꯛꯇꯨꯅ ꯂꯩꯅꯥ ꯄꯩꯁꯥ ꯈꯔ ꯄꯤꯔꯛꯑꯣ꯫ ꯂꯩꯅꯥꯅ ꯀꯩꯒꯤ ꯄꯩꯁꯥꯅꯣ ꯏꯃꯥ? ꯕꯤꯅꯣꯅ ꯀꯔꯤꯅꯣ, ꯃꯩ ꯊꯥꯜꯂꯤꯕ ꯈꯣꯠꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯎꯗ꯭ꯔꯣ? ꯀꯥꯏꯗ ꯄꯩꯁꯥꯅ ꯄꯤꯗꯣꯔꯤꯒꯦ? ꯄꯨꯊꯣꯔꯛꯑꯣ ꯁꯠ ꯁꯠ ꯉꯥꯏꯔꯦ꯫ ꯂꯩꯅꯥꯅ ꯏꯃꯥ ꯀꯥꯏꯗꯩ ꯄꯩꯁꯥꯅꯣ? ꯑꯩꯗꯤ ꯄꯩꯁꯥ ꯑꯃꯠꯇꯁꯨ ꯌꯥꯎꯗꯤꯌꯦ꯫ ꯕꯤꯅꯣꯅ ꯉꯁꯥꯏ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯍꯤꯌꯥꯡꯊꯥꯡ ꯕꯣꯔ ꯂꯥꯏ ꯈꯨꯔꯨꯝꯕꯗꯧꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯗꯅ ꯊꯥꯗꯅꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯩ ꯄꯨꯊꯣꯔꯛꯑꯣ꯫ ꯂꯩꯅꯥꯅ
ꯏꯃꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯈꯨꯗꯣꯞ ꯂꯦꯞꯁꯜꯂꯣꯅ ꯍꯥꯏꯌꯦ, ꯀꯥꯏꯕ ꯌꯥꯗꯦꯁꯨ ꯍꯥꯏꯌꯦ꯫ ꯂꯩꯅꯥꯗꯨ ꯏꯄꯪ ꯄꯪꯅ ꯈꯨꯝꯖꯔꯛꯄꯅꯤ꯫ ꯕꯤꯅꯣꯅ ꯃꯤ ꯉꯥꯏꯔꯦ, ꯀꯗꯥꯏꯅꯣ, ꯁꯠ ꯄꯨꯊꯣꯔꯛꯑꯣ꯫ ꯂꯩꯅꯥ ꯃꯅꯦꯝꯒꯤ ꯃꯇꯧꯗꯨꯗ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯏꯃꯥ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯔꯕꯅꯣ? ꯕꯤꯅꯣ ꯁꯥꯎꯅ 700 ꯄꯤꯔꯛꯑꯣ, 700꯫ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯩꯅꯥ ꯄꯩꯁꯥꯗꯨ ꯄꯨꯊꯣꯛꯇꯨꯅ ꯄꯤ꯫ ꯑꯗꯨꯒ ꯀꯩꯅꯣ ꯃꯥꯒꯤꯁꯤꯕꯣ, ꯁꯥꯎꯔꯤꯖꯥꯠꯂꯣ? ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯇꯧꯈ꯭ꯔꯤꯕ ꯃꯌꯥꯝꯗꯨꯒ ꯇꯟꯖꯥꯗꯨꯗ ꯄ꯭ꯔꯤꯇꯝ ꯆꯪꯂꯛꯇꯨꯅ ꯂꯩꯅꯥ ꯇꯨꯝꯃꯁꯤꯔꯥ? ꯂꯩꯅꯥꯅ ꯅꯪ ꯐꯃꯨꯡꯁꯤꯗ ꯂꯩꯔꯦ꯫ ꯄ꯭ꯔꯤꯇꯝꯅ ꯁꯥꯎꯕ ꯐꯠꯇ꯭ꯔꯤꯕꯣ? ꯁꯥꯎꯕ ꯐꯔꯣꯗ ꯅꯪꯕꯣ꯫ ꯂꯩꯅꯥꯅ ꯅꯣꯏ ꯃꯥꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯍꯥꯏꯗꯨꯅ ꯃꯃꯥ ꯕꯤꯅꯣꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡꯗꯣ ꯇꯝꯃꯤ꯫ ꯄ꯭ꯔꯤꯇꯝꯅ ꯂꯩꯅꯥ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯥꯎꯕꯅꯤ, ꯕꯣꯔꯥ ꯄꯥꯏꯔꯒ ꯆꯠꯂꯨꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯗꯥ ꯍꯣꯏ ꯏꯇꯩꯃ ꯍꯣꯏꯅ ꯂꯥꯌꯦꯡꯕꯗꯒꯤ ꯈꯔ ꯐꯔꯛꯏꯅꯤ, ꯅꯣꯔꯃꯦꯜ ꯑꯣꯏꯗꯕꯅꯤ ꯑꯁꯤꯁꯨ꯫ ꯅꯪ ꯏꯃꯥꯒ ꯃꯥꯟꯅꯔꯨꯅꯨꯀꯣ꯫ ꯂꯩꯅꯥꯅ ꯑꯣ ꯍꯥꯏꯗꯨꯅ ꯂꯩꯅꯥ ꯀꯥꯒꯤ ꯊꯣꯡ ꯂꯣꯟꯁꯤꯟꯒꯦꯅ ꯆꯪꯂꯨꯕꯗ ꯊꯣꯡ ꯄꯥꯜꯂꯝꯗ꯭ꯔꯦ꯫ ꯑꯦ ꯀꯩꯅꯣ, ꯊꯣꯡꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯄ꯭ꯔꯤꯇꯝꯅ ꯊꯣꯡ ꯄꯥꯟꯕ ꯅꯪꯗ꯭ꯔꯦ꯫ ꯂꯩꯅꯥ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯗꯨꯅ ꯌꯦꯡꯈꯠꯂꯤ꯫ ꯑꯗꯨꯒ ꯀꯔꯤ ꯇꯧꯕꯗ ꯅꯪꯗ꯭ꯔꯤꯕ? ꯊꯥ 3-4ꯒꯤ ꯃꯇꯝꯗ ꯊꯣꯡꯅꯥꯎꯗꯁꯨ ꯄꯥꯜꯂꯝꯃꯨꯗꯅ꯫ ꯔꯥꯏꯅꯣꯅ ꯄ꯭ꯂꯥꯏꯅ ꯂꯣꯏ ꯈꯥꯖꯤꯜꯂꯒ ꯀꯔꯤꯃꯠꯇ ꯈꯨꯐꯝ ꯀꯥꯏꯗꯅ꯫ ꯀꯩꯅꯣ ꯁꯤꯕꯣ, ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ? ꯅꯨꯄꯤ ꯂꯩꯕ ꯀꯥꯗ ꯊꯣꯡ ꯄꯥꯟꯗꯅ ꯀꯃꯥꯏꯅ ꯇꯨꯝꯗꯣꯏꯅꯣ? ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯪꯕꯨ ꯀꯟꯕꯤꯔꯒꯦ ꯈꯜꯂꯨꯕꯁꯤꯗꯤ ꯑꯩꯕꯨ ꯋꯥꯖꯔꯒꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯗꯨꯅ ꯂꯩꯅꯥꯗꯨ ꯀꯞꯇꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛꯅꯤ꯫ ꯂꯩꯅꯥ ꯙꯨꯞ ꯊꯥꯎꯃꯩ ꯀꯠꯂꯗꯨꯅ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯄꯗ ꯃꯅꯦꯝ ꯕꯤꯅꯣꯅ ꯀꯔꯤꯗꯨ ꯈꯨꯀꯠꯅꯣ ꯑꯁꯤꯕꯣ? ꯅꯃꯥꯅ ꯇꯝꯕꯤꯔꯛꯇ꯭ꯔꯣ? ꯂꯥꯏꯒꯤ ꯁꯣꯏꯗꯅꯕ ꯖꯣꯏꯅ ꯇꯧꯔꯤꯅꯤꯅꯦ꯫ ꯂꯩꯁꯨ ꯆꯦꯡ ꯆꯤꯅꯤ ꯀꯠꯄ ꯌꯥꯗ꯭ꯔꯥ ꯍꯥꯏꯕꯅꯤꯅ ꯑꯩꯅ ꯍꯥꯏꯕꯗꯤ꯫ ꯂꯩꯅꯥꯅ ꯏꯃꯥ ꯂꯩꯗꯤ ꯑꯃꯠꯇ ꯍꯧꯁꯨ ꯍꯧꯗꯅ꯫ ꯕꯤꯅꯣꯅ ꯂꯩ ꯍꯧꯗꯦꯕ, ꯂꯥꯎ ꯑꯩ ꯇꯥꯛꯄꯤꯒꯦ ꯂꯥꯎ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜ ꯐꯥꯎ ꯆꯤꯡꯊꯣꯛꯂꯒ ꯂꯝꯕꯤꯗ ꯍꯧꯔꯤꯕ ꯂꯩꯗꯨ ꯍꯦꯛꯍꯜꯂꯤ꯫ ꯂꯩꯅꯥ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯖꯗꯦ꯫ ꯃꯌꯨꯝꯗ ꯅꯨꯄꯥ ꯑꯃꯒꯨꯝ ꯆꯨꯝꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯕ ꯑꯣꯏꯕꯒ ꯑꯗꯨꯕꯨ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯈꯠꯅꯅꯤꯡꯉꯤ꯫ ꯃꯄꯥꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯅ ꯂꯩꯗꯧꯔꯤꯕ ꯌꯨꯝꯗꯨꯒꯤ ꯊꯣꯡꯒꯥꯜ ꯑꯅꯤꯈꯛ ꯈꯟꯅꯔꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯣꯐꯤꯁ ꯄꯨꯟꯕ ꯑꯃꯒꯤ ꯌꯨꯝ ꯂꯩꯕꯅꯤ꯫ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯄꯥꯕꯨ ꯃꯥꯏ ꯈꯨꯍꯟꯒꯅꯨ, ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦꯅ ꯇꯥꯍꯜꯂꯛꯀꯅꯨꯀꯣ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯨꯅ ꯑꯉꯥꯎꯕꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯥꯟꯅꯒꯦ ꯈꯜꯂꯨꯗ꯭ꯔꯦ꯫ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯍꯪꯒꯥꯝ ꯑꯃ ꯊꯣꯡꯂꯒ ꯕꯣꯔꯥ ꯑꯃ ꯍꯧꯔꯤ꯫ ꯂꯩꯅꯥ ꯃꯌꯨꯝꯗ ꯃꯃꯥꯅ ꯍꯪꯒꯥꯝꯒ ꯉꯥꯒ ꯊꯣꯡꯕꯗ ꯃꯆꯨ ꯊꯥꯛꯄꯗꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯉꯥ ꯑꯌꯥꯏꯕꯁꯨ ꯊꯥꯛꯇꯕ, ꯊꯥꯎꯁꯨ ꯉꯧꯗꯕꯗꯨꯗ ꯃꯆꯨ ꯊꯥꯛꯆꯤꯜꯂꯦ꯫ ꯍꯣꯇꯦꯜꯗꯒꯤ ꯆꯥꯕ ꯕꯣꯔꯥꯗ ꯀ꯭ꯔꯦꯝ ꯀ꯭ꯔꯦꯝ ꯂꯥꯎꯔꯤꯕꯗꯨ ꯁꯣꯗꯥ ꯊꯥꯛꯄꯒꯤꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯒ ꯆꯥꯡꯗꯤ ꯈꯪꯗꯕꯤꯗ ꯊꯥꯛꯆꯤꯜꯂꯤ꯫ ꯆꯥꯏꯊꯣꯛꯈꯤꯕꯗꯨ ꯎꯕꯗ ꯑꯦ ꯁꯤꯕꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯇꯥꯁꯟꯗꯣꯏꯖꯥꯠꯂꯥ? ꯑꯁ ꯕꯦꯔꯥꯅꯤꯍꯦ ꯍꯥꯏꯔꯗꯨꯅ ꯃꯥ ꯊꯣꯛꯄ ꯇꯧꯔꯒ ꯆꯥꯛ ꯏꯁꯤꯡ ꯊꯥꯡꯗꯣꯛꯇꯨꯅ ꯃꯅꯦꯝ ꯃꯀꯨ ꯃꯄꯨꯔꯣꯏꯕ ꯀꯧꯔꯗꯨꯅ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯕ ꯍꯧꯅꯕ ꯐꯝꯊꯩ꯫ ꯃꯀꯨꯕꯣꯛ ꯃꯣꯙꯨ ꯄꯨꯈꯝꯗꯨꯅ ꯂꯩꯅꯥꯗ ꯂꯪꯁꯤꯜꯂꯤ꯫ ꯃꯁꯤꯒꯨꯝꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯗꯤ ꯅꯣꯏ ꯆꯥꯍꯧꯔꯣ꯫ ꯃꯅꯦꯝ ꯕꯤꯅꯣ ꯆꯥꯛꯇꯨ ꯆꯥꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯖ꯭ꯔꯣ ꯍꯩꯖꯤꯜꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯤꯇꯝꯅ ꯏꯃꯥ ꯕꯕꯥ ꯅꯣꯏ ꯌꯥꯝ ꯐꯠꯇꯦꯀꯣ ꯅꯣꯏ, ꯃꯥꯁꯨ ꯆꯥꯗꯣꯏꯅꯦ ꯆꯥꯛꯁꯦ, ꯅꯣꯏꯗꯪ ꯍꯥꯎꯇꯕ ꯄꯤꯖꯕ ꯅꯠꯇꯤꯌꯦ, ꯍꯩꯇꯗꯅ ꯇꯧꯔꯤꯅꯦ, ꯇꯝꯕꯤꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ꯫ ꯕꯤꯅꯣ ꯃꯥꯒꯤ ꯀꯥꯗꯒꯤ ꯈꯨꯝꯂꯛꯏ꯫ ꯏꯆꯥꯗꯤ ꯅꯨꯄꯤ ꯊꯤꯈꯤꯕꯗꯒꯤ ꯃꯃꯥ ꯑꯩꯒ ꯀꯥꯎꯔꯦꯅꯦꯀꯣ꯫ ꯃꯄꯥ ꯃꯣꯙꯨ ꯅꯥꯀꯜꯗ ꯌꯨ ꯉꯥꯎꯔꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯆꯥꯏꯕ ꯆꯥꯛꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯑꯣꯟꯂꯤ꯫ ꯄ꯭ꯔꯤꯇꯝꯅ ꯂꯩꯅꯥꯗ ꯄꯛꯂꯤꯕ ꯆꯥꯛꯁꯤꯡꯗꯨ ꯂꯧꯊꯣꯛꯄꯤꯔꯦ꯫ ꯑꯗꯨꯒ ꯂꯥꯛꯑꯣ ꯆꯪꯂꯁꯤ, ꯆꯥꯛꯁꯦ ꯑꯩ ꯑꯃꯨꯛ ꯊꯣꯡꯕꯤꯒꯦ, ꯍꯌꯦꯡꯈꯩꯗꯤ ꯑꯩ ꯊꯣꯡꯕꯤꯒꯦ, ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯅꯗ ꯑꯗꯨꯝ ꯊꯣꯡꯕꯒꯤ ꯍꯩꯌꯦ꯫ ꯂꯩꯅꯥ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯄ꯭ꯔꯤꯇꯝꯅ ꯕꯕꯥꯁꯦ
ꯄꯦꯔꯥꯂꯥꯏꯁꯤꯁ ꯄꯦꯁꯦꯟꯅꯦ, ꯌꯨ ꯋꯥꯠꯄ ꯌꯥꯗꯕꯅꯦ, ꯐꯖꯅ ꯆꯠꯄ ꯉꯝꯗꯕꯅꯦ꯫ ꯂꯩꯅꯥ, ꯅꯪ ꯑꯍꯜꯁꯤꯡꯒ ꯃꯥꯟꯅꯒꯅꯨꯀꯣ, ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ꯫ ꯂꯩꯅꯥ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔ ꯃꯥꯜꯂꯦ ꯀꯞꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯩꯅꯥ ꯃꯥꯒꯤ ꯄꯨꯖꯔꯛꯄ ꯂꯤꯛꯀꯣꯟꯁꯤꯡ ꯑꯗꯨ ꯁꯤꯗꯨꯅ, ꯆꯥꯗꯕ ꯊꯛꯇꯕ ꯌꯥꯔꯣꯏ ꯈꯪꯂꯗꯨꯅ ꯀꯥꯏꯊꯣꯛꯇꯨꯅ ꯗꯨꯀꯥꯟ ꯑꯃ ꯗꯤꯄꯣꯖꯤꯠ ꯊꯝꯂꯗꯨꯅ ꯐꯝꯈ꯭ꯔꯦ꯫ ꯂꯩꯅꯥ ꯃꯤꯔꯣꯜꯂꯛꯄꯒꯤ ꯆꯥꯕ ꯊꯛꯄ ꯌꯥꯔꯛꯇꯕꯅ ꯃꯁꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠ ꯑꯣꯏꯗꯨꯅ ꯗꯨꯀꯥꯟ ꯊꯣꯛꯇꯅ ꯍꯤꯞꯇꯨꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯗꯨ ꯈꯥꯡꯖꯩ꯫ ꯃꯅꯦꯝ ꯕꯤꯅꯣ ꯍꯣꯇꯦꯜꯗ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯂꯨꯔꯒ ꯍꯟꯖꯜꯂꯛꯇꯨꯅ, ꯂꯩꯅꯥ, ꯇꯥꯕ꯭ꯔꯥ? ꯆꯥꯛꯈꯨꯝꯁꯦ ꯅꯣꯏ ꯀꯥꯗ ꯄꯨꯁꯜꯂꯨ꯫ ꯁꯤꯒꯤ ꯀꯥ ꯃꯆꯥꯁꯦ ꯅꯄꯥꯒ ꯏꯕꯥꯅꯤꯒꯤ ꯆꯥꯛꯈꯨꯝ ꯑꯣꯏꯒꯦ꯫ ꯅꯣꯏꯅ ꯄꯣꯠꯁꯤꯡꯁꯦ ꯄꯨꯁꯜꯂꯨ ꯂꯥꯎꯁꯦ꯫ ꯂꯩꯅꯥꯅ, ꯏꯃꯥ, ꯑꯩꯁꯦ ꯏꯁꯥ ꯉꯝꯃꯟꯗꯗꯅ ꯍꯤꯞꯂꯝꯕꯅꯦ, ꯍꯣꯔꯦꯟ ꯗꯗꯥ ꯍꯜꯂꯛꯑꯒ ꯑꯩ ꯍꯥꯏꯒꯦ ꯏꯃꯥ꯫ ꯕꯤꯅꯣꯅ, ꯍꯧꯖꯤꯛꯃꯛ ꯄꯨꯁꯜꯂꯨ ꯍꯥꯏꯗꯨꯅ ꯄꯣꯠ ꯈꯔ ꯆꯈꯥꯏꯔꯛꯏ꯫ ꯂꯩꯅꯥ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯄꯣꯠ ꯄꯨꯝꯅꯃꯛ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯁꯤꯟꯗꯨꯅ ꯊꯝꯖꯤꯜꯂꯤ꯫ ꯑꯁ ꯉꯝꯗ꯭ꯔꯦꯗ, ꯍꯣꯔꯦꯟ ꯃꯥ ꯍꯜꯂꯛꯑꯒ ꯃꯐꯝ ꯆꯥꯅ ꯊꯝꯖꯤꯟꯍꯜꯂꯛꯀꯦ꯫ ꯐꯣꯟꯁꯤꯗꯁꯨ ꯄꯥꯏꯔꯛꯑꯗꯤ ꯐꯗꯧꯕꯅꯤꯁꯦ꯫ ꯏꯃꯥ, ꯁꯤꯟꯇꯦꯛꯁꯁꯤꯗꯤ ꯏꯁꯤꯡ ꯇꯪꯈꯥꯏ ꯍꯦꯟꯅ ꯌꯥꯎꯔꯤꯌꯦ, ꯍꯣꯔꯦꯟ ꯊꯥꯡꯖꯤꯟꯍꯜꯂꯒꯦ꯫ ꯕꯤꯅꯣꯅ, ꯀꯟꯊꯣꯛꯎ ꯍꯧꯖꯤꯛꯃꯛ, ꯅꯠꯇ꯭ꯔꯗꯤ ꯊꯥꯡꯁꯤꯅ ꯌꯥꯟꯈꯥꯏꯖꯅꯤ꯫ ꯂꯩꯅꯥ ꯃꯅꯦꯝꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯏꯁꯤꯡ ꯕꯥꯇꯤꯟ 2 ꯄꯥꯏꯗꯨꯅ ꯀꯟꯊꯣꯛꯂꯒ ꯁꯨꯃꯥꯡꯗ ꯍꯩꯗꯣꯛꯇꯨꯅ ꯁꯤꯟꯇꯦꯛꯁꯇꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯁꯤꯟꯗꯨꯅ ꯍꯣꯠꯅꯖꯩ꯫ ꯃꯅꯦꯝꯒ ꯃꯥꯟꯅꯒꯦ ꯈꯜꯂꯨꯗ꯭ꯔꯦ꯫ ꯂꯩꯅꯥ ꯃꯌꯨꯝꯒ ꯀꯤꯂꯣꯃꯤꯇꯔ 1 ꯍꯦꯟꯅ ꯂꯥꯞꯂꯤꯕ ꯀꯣꯅꯨꯡ ꯃꯃꯥꯡꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨꯗ ꯅꯨꯡꯇꯤꯒꯤ ꯍꯟꯒꯠ ꯍꯟꯗꯥ ꯈꯣꯡꯅ ꯆꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯊꯤꯜꯂꯨꯔꯒ ꯗꯨꯀꯥꯟꯗ ꯃꯌꯨꯝꯗ ꯇꯤꯐꯤꯟ ꯄꯨꯔꯗꯨꯅ ꯆꯥꯛ ꯊꯤꯜꯂꯨꯔꯒ ꯗꯨꯀꯥꯟꯗꯒꯤ ꯃꯌꯨꯝꯗ ꯇꯤꯐꯤꯟ ꯄꯨꯔꯗꯨꯅ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯃꯁꯤꯅ ꯃꯥꯒꯤꯗꯤ ꯃꯊꯧ ꯑꯣꯏꯖꯩ꯫ ꯂꯩꯅꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ, ꯑꯁ ꯋꯥꯏꯍꯦ, ꯐꯅ ꯁꯥꯡꯕꯣꯏ ꯈꯜꯂꯤ ꯉꯁꯤꯗꯤ, ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ꯫ ꯂꯩꯅꯥ ꯐ꯭ꯔꯤꯖ ꯃꯊꯛꯇ ꯂꯩꯔꯤꯕ ꯒꯨꯂꯤ ꯍꯤꯒꯣꯛ ꯃꯆꯨ ꯑꯗꯨ ꯎꯕꯗ, ꯀꯩꯅꯣ ꯁꯤꯗꯤ? ꯃꯔꯤꯒ ꯁꯨꯏꯅꯦ, ꯀꯩꯒꯤ ꯒꯨꯂꯤꯅꯣ ꯁꯤꯕꯣ? N10 ꯊꯥꯏꯅꯦ, ꯁꯤꯕꯣ ꯃꯣꯏꯒꯤ ꯒꯨꯂꯤ ꯀꯥꯏꯗꯣ ꯑꯣꯏꯖꯥꯠꯂꯣ? ꯑꯩꯅ ꯆꯤꯡꯅꯔꯤꯁꯤꯗꯗꯤ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯐꯥꯔꯃꯥꯁꯤꯗ ꯂꯥꯛꯏ꯫ ꯀꯀꯥ, ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯏꯕꯦꯝꯃ, ꯅꯪꯕꯨ ꯆꯣꯡꯊꯥꯝꯒꯤ ꯃꯣꯗꯨ ꯍꯣꯏꯒꯤ ꯃꯧꯗꯨ ꯅꯠꯇ꯭ꯔꯣ? ꯂꯩꯅꯥꯅ, ꯍꯣꯏ ꯀꯀꯥ, ꯃꯥꯅꯦ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯍꯥꯏꯌꯨꯅꯦ꯫ ꯂꯩꯅꯥꯅ, ꯀꯀꯥ, ꯁꯤꯒꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯀꯩꯒꯤ ꯒꯨꯂꯤꯅꯣ? ꯑꯩꯒꯤ ꯐ꯭ꯔꯤꯖ ꯃꯊꯛꯇ ꯂꯩꯔꯝꯃꯦ, ꯍꯪꯒꯦꯅ ꯂꯥꯛꯄꯅꯦ, ꯀꯀꯥ ꯍꯣꯏꯗꯤ ꯐꯥꯔꯃꯥꯁꯤ ꯐꯝꯕꯅꯤꯅ ꯈꯪꯂꯝꯒꯅꯤꯅ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯏꯕꯦꯝꯃ, ꯁꯤꯗꯤ ꯃꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯒꯨꯂꯤ ꯍꯥꯏꯕꯗꯨꯅꯤ, ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯒꯨꯂꯤ ꯆꯥꯕꯅꯤ, ꯃꯥꯅ ꯀꯥꯎꯗꯅ ꯊꯝꯂꯝꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯩꯅꯥꯅ, ꯀꯀꯥ, ꯑꯁꯦꯡꯕꯒꯤꯔꯣ? ꯅꯨꯄꯥ ꯑꯗꯨꯅ, ꯅꯪꯕꯨ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯣ ꯏꯕꯦꯝꯃ ꯂꯩꯃꯤꯟꯅꯔꯤꯗꯨꯕꯣ? ꯃꯥꯁꯦ ꯑꯗꯨꯗ ꯐꯥꯔꯦ, ꯑꯗꯨꯗ ꯑꯗꯨ ꯇꯧꯔꯦ, ꯑꯗꯥ ꯇꯧꯔꯦ ꯑꯅ ꯇꯧꯔꯤꯁꯦ ꯃꯁꯤꯡ ꯈꯪꯗ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯁꯦ ꯆꯣꯡꯊꯥꯝ ꯂꯩꯔꯛꯇ ꯂꯩꯔꯝꯕꯅꯦ꯫ ꯃꯥꯅ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯨꯕꯗꯨꯗꯒꯤ ꯌꯨꯝꯊꯪꯅꯕꯅ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯀ꯭ꯂꯕꯅ ꯇꯥꯟꯊꯣꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯗ ꯂꯩꯔꯤꯅꯤꯅꯦ꯫ ꯂꯩꯅꯥꯅ, ꯑꯣ ꯀꯀꯥ, ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯗꯗꯥ ꯍꯣꯏ ꯀꯩꯍꯣꯏ ꯂꯩꯕꯁꯤꯡꯗꯨꯁꯨ ꯁꯨꯃꯥꯏꯅ ꯑꯃꯠꯇ ꯇꯧꯗꯦ, ꯑꯗꯨꯅ ꯈꯪꯗꯕꯅꯤ, ꯑꯩꯅ ꯁꯨꯝ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯍꯥꯏꯐꯦꯠꯇꯤ ꯆꯤꯡꯅꯕ꯫ ꯑꯗꯣ ꯀꯀꯥ, ꯑꯩꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯄꯨꯟꯅꯗꯕꯅꯤꯅ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯃꯥꯒꯤ ꯃꯔꯝꯁꯦ, ꯀꯩꯊꯦꯜꯗ ꯑꯗꯨꯝ ꯊꯣꯛ ꯂꯩꯔꯕꯅꯤꯅ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯅꯄꯥꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎ, ꯅꯨꯄꯥ ꯑꯁꯤꯒ ꯏꯟꯊꯣꯛ ꯈꯦꯠꯅꯈ꯭ꯔꯦ ꯅꯪꯁꯦ, ꯅꯔꯥꯏꯕꯛ ꯐꯠꯇꯦꯗ ꯏꯕꯦꯝꯃ, ꯆꯠꯂꯣ ꯆꯠꯂꯣ ꯅꯌꯨꯝꯗ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯂꯩꯅꯥ ꯃꯄꯨꯔꯣꯏꯕ ꯄ꯭ꯔꯤꯇꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯃꯤꯑꯣꯏ ꯅꯠꯇꯦ, ꯀꯗꯔ ꯇꯧꯗꯨꯅ ꯀꯣꯂꯦꯖ ꯗ꯭ꯔꯦꯁ ꯁꯦꯠꯆꯤꯟꯗꯨꯅ ꯃꯥꯕꯨ ꯂꯨꯝꯕꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯛꯈꯤ꯫ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯄꯨꯝꯕ ꯆꯨꯝꯂꯛꯈꯤ꯫ ꯅꯣꯡꯃꯅ ꯂꯝ ꯑꯗꯨꯗ ꯅꯤꯁꯥ ꯆꯥꯔꯝꯕꯒꯤ ꯐꯥꯔꯦ, ꯅꯣꯡꯃꯅ ꯑꯗꯨꯗ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕ ꯀꯧꯕꯅꯤꯅ ꯂꯩꯅꯥꯒꯤ ꯐꯤꯕꯝꯗꯨꯒ ꯃꯄꯨꯔꯣꯏꯕꯕꯨ ꯃꯤꯑꯣꯏ ꯀꯌꯥꯗ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯒ ꯌꯨꯝꯗ ꯄꯨꯔꯛꯄ ꯃꯁꯤꯡ ꯈꯪꯗ꯭ꯔꯦ꯫
ꯂꯩꯅ ꯀꯩꯊꯦꯜ ꯊꯣꯛꯇꯨꯅ ꯗꯨꯀꯥꯟ ꯑꯗꯨ ꯃꯥꯅ ꯑꯣꯏꯅ ꯃꯥꯏꯄꯨꯅꯅ ꯍꯣꯠꯅꯈꯤ꯫ ꯑꯉꯥꯡ ꯑꯣꯏꯅ ꯉꯥꯔꯤ ꯉꯥꯇꯥꯏ ꯌꯣꯟꯗꯨꯅ ꯍꯤꯡꯗꯕ ꯌꯥꯗꯦ ꯈꯟꯅ ꯂꯥꯟꯊꯦꯡꯅꯈꯤ꯫ ꯂꯩꯅ ꯃꯤꯔꯣꯜꯂꯛꯄ ꯊꯥ 9 ꯁꯨꯔꯛꯂꯕ ꯃꯇꯝꯅꯤ꯫ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯣꯏꯅ ꯀꯩꯊꯦꯜ ꯊꯣꯛꯍꯟꯈ꯭ꯔꯒ ꯄꯣꯊꯥꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯅꯦꯝ ꯕꯤꯅꯣ ꯃꯪꯒꯣꯜꯗꯒꯤ ꯂꯦꯞꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯅꯥꯎꯕꯤ, ꯂꯩꯅ, ꯍꯥꯏ ꯅꯣꯏꯕꯣ, ꯅꯨꯃꯤꯠꯅ ꯀꯔꯣꯡ ꯆꯥꯛ ꯌꯨꯡꯂꯕꯁꯤꯐꯥꯎ ꯗꯨꯛ ꯊꯥꯗꯦ, ꯃꯧ ꯑꯅꯤ ꯂꯩꯕꯕꯨ ꯅꯣꯏꯕꯨ ꯂꯣꯏ ꯁꯤꯔꯕ꯭ꯔꯣ? ꯕꯤꯅꯣꯒꯤ ꯍꯧꯅꯕꯤ ꯇꯧꯔꯛꯂꯅꯤ ꯈꯟꯗꯨꯅ ꯂꯩꯅ ꯋꯥꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯧꯒꯠꯇꯨꯅ, ꯏꯃꯥ, ꯑꯩ ꯉꯁꯤꯁꯦ ꯕ꯭ꯔꯁ ꯇꯧꯔꯒ ꯍꯤꯞꯂꯤꯅꯤ, ꯏꯔꯨꯐꯥꯎ ꯂꯨꯖꯗ꯭ꯔꯤ, ꯁꯥ ꯉꯝꯗꯕꯅ ꯂꯣꯏꯔꯦ ꯏꯃꯥ꯫ ꯃꯧ ꯃꯁꯦꯜ ꯑꯣꯏꯔꯤꯕ ꯃꯆꯦ ꯅꯥꯎꯕꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯄꯥꯏꯊꯣꯔꯛꯇꯨꯅ, ꯅꯪ ꯈꯛꯇꯔ ꯃꯆꯥ ꯄꯣꯛꯇꯣꯏꯁꯦ? ꯑꯩꯁꯨ ꯏꯆꯥ 2 ꯄꯣꯛꯂꯤꯁꯤ ꯎꯗ꯭ꯔꯥ? ꯍꯥꯏꯗꯨꯅ ꯑꯀꯥꯝ ꯑꯄꯦꯠ ꯌꯥꯎꯅ ꯋꯥꯍꯩ ꯇꯥꯕ ꯉꯝꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯏ꯫ ꯅꯥꯎꯕꯤꯗꯤ ꯂꯩꯅꯥꯕꯨ ꯌꯥꯝꯅ ꯀꯜꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯃꯄꯥꯝ, ꯑꯋꯨꯟꯄꯣꯠ ꯃꯌꯥꯝ, ꯑꯗꯨꯒ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯅꯠꯇꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯃꯤꯑꯣꯏ ꯑꯣꯏꯕꯗꯨꯗ ꯍꯦꯟꯅ ꯊꯥꯛ ꯋꯥꯡꯅ ꯈꯟꯕꯤꯗꯨꯅ ꯀꯜꯂꯛꯄꯅꯤ꯫ ꯂꯩꯅꯥꯅ ꯃꯥꯟꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯟꯅꯗꯅ ꯈꯥꯡꯗꯨꯅ ꯂꯥꯛꯄꯗꯨ ꯉꯁꯤꯗꯤ ꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯦ꯫ ꯏꯆꯦ, ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯕꯣꯗꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯃꯥꯟꯅꯗꯦ, ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯥꯔꯠꯁ ꯈꯨꯗꯤꯡꯃꯛꯁꯨ ꯃꯥꯟꯅꯗꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯏꯆꯦꯅ ꯃꯨꯁꯨꯛ ꯃꯨꯏ, ꯑꯩꯅ ꯃꯨꯗꯦ, ꯏꯆꯦꯅ ꯅꯦꯝꯃꯤ, ꯑꯩꯅ ꯋꯥꯡꯏ, ꯀꯅꯥ ꯑꯃꯅ ꯍꯥꯔꯠ ꯁꯣꯏꯕ, ꯃꯅꯨꯡꯒꯤ ꯑꯣꯔꯒꯥꯟ ꯄꯥꯔꯠ ꯌꯥꯗꯕ ꯁꯣꯏꯔꯛꯄ ꯃꯌꯥꯝ ꯌꯥꯎꯏ꯫ ꯏꯆꯦ, ꯑꯩꯅ ꯉꯝꯗꯗꯨꯅ ꯗꯨꯛ ꯊꯥꯗ꯭ꯔꯦ ꯍꯥꯏꯔꯒ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯂꯥꯛꯂꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯂꯩꯅꯥꯗꯨ ꯃꯅꯦꯝ ꯕꯤꯅꯣꯅ ꯇꯨꯡꯂꯣꯝꯗꯒꯤ ꯃꯈꯨꯠ ꯑꯅꯤꯃꯛ ꯐꯥꯖꯤꯟꯈꯤ꯫ ꯑꯗꯨꯒ ꯅꯥꯎꯕꯤꯅ ꯃꯅꯥꯛ ꯑꯗ꯭ꯋꯥꯏꯗ ꯂꯩꯔꯝꯕ ꯃꯣꯔꯥ ꯑꯃꯅ ꯊꯣꯝꯂꯛꯈꯤ꯫ ꯂꯩꯅ ꯃꯔꯥꯏꯕꯛ ꯐꯕꯅ ꯃꯈꯨꯠꯇ ꯑꯣꯏꯅ ꯄꯥꯟꯗꯨꯅ ꯄꯨꯛꯇꯗꯤ ꯄꯥꯜꯍꯧꯗ꯭ꯔꯦ, ꯄꯨꯛꯆꯦꯞꯇ ꯈꯦꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯩꯅ ꯑꯁꯥꯎꯕ ꯈꯥꯡꯕ ꯉꯝꯂꯛꯇꯗꯨꯅ ꯐꯥꯖꯤꯜꯂꯤꯕ ꯃꯈꯨꯠ ꯑꯗꯨꯅ ꯇꯨꯡ ꯍꯟꯗꯨꯅ ꯈꯨꯅꯤꯡꯅ ꯃꯅꯦꯝꯒꯤ ꯃꯊꯕꯥꯛꯇ ꯊꯤꯟꯖꯤꯜꯂꯤ꯫ ꯃꯅꯦꯝꯗꯨ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯊꯥꯗꯣꯛꯂꯝꯂꯒ ꯃꯃꯧ ꯅꯥꯎꯕꯤꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯂꯩꯅ ꯇꯥꯟꯅꯗꯨꯅ ꯃꯣꯔꯥ ꯑꯗꯨ ꯄꯥꯏꯔꯒ ꯃꯅꯦꯝꯒ ꯃꯆꯦꯒꯗ ꯑꯔꯣꯏꯕꯤ ꯃꯆꯤꯡ ꯍꯥꯏꯒꯠꯇꯨꯅ ꯊꯣꯝꯗꯠꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯂꯩ꯫ ꯅꯣꯏ ꯑꯅꯤꯗꯤ ꯄ꯭ꯂꯥꯟꯒ ꯁꯤꯟꯅꯔꯤꯕ ꯑꯣꯏꯔꯦꯀꯣ, ꯑꯩꯅ ꯃꯥꯟꯅꯗꯕꯁꯤꯗ ꯅꯨꯡꯉꯥꯏꯅꯤ ꯅꯣꯏ꯫ ꯃꯄꯨꯔꯣꯏꯕ ꯄ꯭ꯔꯤꯇꯝꯗ ꯐꯣꯟ ꯇꯧꯖꯩ꯫ ꯄ꯭ꯔꯤꯇꯝ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯏ꯫ ꯂꯩꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨ ꯂꯣꯏꯅ ꯃꯄꯨꯔꯣꯏꯕꯅꯤ ꯈꯟꯖꯗꯨꯅ ꯇꯝꯖꯩ꯫ ꯄ꯭ꯔꯤꯇꯝꯅ, ꯑꯩ ꯈꯪꯗꯦ, ꯅꯨꯄꯤ ꯅꯣꯏꯒꯤ ꯋꯥꯁꯦ, ꯑꯩ ꯊꯣꯛꯑꯦꯀꯣ, ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ꯫ ꯂꯩꯅ ꯃꯄꯨꯔꯣꯏꯕꯅ, ꯏꯃꯥ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯇꯧꯔꯤꯕꯅꯣ? ꯍꯥꯏꯅ ꯃꯅꯦꯝꯗ ꯍꯪꯕꯤꯔꯝꯂꯒꯗꯤ ꯃꯊꯃꯣꯏ ꯄꯦꯟꯖꯒꯗꯧꯕꯅꯤ꯫ ꯅꯤꯁꯥꯅ ꯂꯥꯛꯍꯠꯂꯕ ꯃꯄꯨꯔꯣꯏꯕ ꯑꯣꯏꯕꯅ ꯑꯋꯥꯕ ꯈꯥꯡꯕꯅ ꯃꯁꯔꯨꯛ ꯑꯣꯏꯖꯔꯦ ꯂꯩꯅꯥꯗꯨ꯫ ꯃꯈꯥ ꯇꯥꯕ ꯏꯄꯤꯁꯣꯗ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯩꯅꯥꯅ ꯀꯟꯕ꯭ꯔꯥ ꯆꯩꯅꯥꯅ ꯀꯟꯕ꯭ꯔꯥ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯤꯕꯅꯣ? ꯂꯩꯅꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯀꯔꯝꯕ ꯆꯩꯅꯥ ꯂꯥꯛꯀꯗꯧꯔꯤꯕ ꯑꯃꯗꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯂꯥꯛꯀꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯏꯃꯤꯟꯅꯁꯤ꯫